ꯃꯥꯅ ꯇꯥꯏꯕꯪꯄꯥꯜꯗ ꯍꯔꯥꯎꯅ ꯂꯩꯕ ꯎꯔꯒ ꯍꯛꯆꯥꯡ ꯄꯣꯂꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅꯗꯤ ꯅꯤꯡꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟꯖꯈꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯕꯣꯏ ꯈꯜꯂꯛꯏ꯫ ꯆꯥꯛꯂꯕ ꯊꯋꯥꯏꯒꯤ ꯇꯦꯡꯊꯥꯈꯣꯜꯗꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯩꯈ꯭ꯔꯣ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯈꯣꯏꯗꯥꯖꯕ ꯄꯥꯝꯃꯨꯖꯕ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯕꯗ ꯍꯦꯟꯅ ꯆꯩꯅꯥ ꯍꯥꯞꯄꯛꯂꯦ꯫ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯌꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯝꯖꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯄꯥꯝꯂꯛꯏ꯫ ꯀꯔꯝꯅꯕꯨ ꯌꯦꯡꯂꯁꯤꯒꯦ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯨꯕ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯅꯛꯁꯤꯟꯅꯕ ꯎꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯍꯜꯂꯔꯦ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯎꯕꯤꯔꯣꯏ ꯀꯅꯥꯅꯁꯨ ꯏꯊꯛ ꯏꯔꯥꯡꯒꯤ ꯃꯌꯥꯗ ꯂꯨꯞꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜꯅ ꯀꯨꯞꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕꯤ, ꯃꯇꯝ ꯑꯃꯒꯤꯅ ꯄꯥꯝꯃꯨꯕꯤ, ꯍꯧꯖꯤꯛꯀꯤꯅ ꯂꯝꯂꯥꯟꯕꯤ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯗꯤ ꯆꯩꯅꯥ ꯐꯪꯂꯕ ꯃꯁꯥꯇꯅ ꯈꯪꯉꯤ ꯍꯥꯏꯅꯕꯒꯨꯝ ꯅꯨꯄꯥ ꯃꯍꯥꯛꯅꯗꯤ ꯀꯔꯤꯒꯤꯁꯨ ꯈꯟꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯤꯗꯣ꯫ ꯋꯥꯔꯧꯔꯛꯏ ꯃꯇꯣꯝꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯋꯥꯕ ꯌꯥꯎꯗꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯕꯨ ꯎꯔꯒ ꯀꯞꯇꯨꯅ ꯀꯂꯛꯅ ꯁꯣꯟꯖꯩ꯫ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯤꯕꯁꯦ ꯏꯇꯣꯝꯇ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ꯫ ꯅꯪꯗꯤ ꯅꯣꯛꯑꯣ, ꯄꯦꯟꯅ ꯅꯣꯛꯑꯣ꯫ ꯑꯩꯅ ꯀꯞꯄꯁꯤ ꯎꯔꯒ ꯅꯪꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯑꯣ ꯗꯥꯁꯅꯥ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯌꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯣꯏꯖꯅꯤꯡꯈꯤꯕꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯍꯠꯇꯒꯤ꯫ ꯁꯛꯈꯪꯗꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯃꯤꯠꯆꯤꯅ ꯐꯥꯎ ꯌꯦꯡꯍꯟꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯐꯪꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯈꯃꯜ ꯆꯥꯎꯕ ꯅꯨꯡꯁꯤꯕꯗꯣ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯣ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯀꯔꯝꯅꯕꯨ ꯄꯤꯊꯣꯛꯂꯁꯤꯒꯦ ꯍꯔꯥꯎ ꯍꯔꯥꯎ ꯊꯃꯣꯏ ꯄꯦꯟꯅ ꯁꯤꯟꯅꯈꯤꯕ ꯇꯥꯔꯤꯕꯔꯥ꯫ ꯂꯥꯏꯕꯛ ꯐꯕꯤꯕꯨ ꯍꯥꯏꯁꯤꯔꯥ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯕꯨ ꯀꯧꯁꯤꯔꯥ, ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯏꯇꯣꯝꯇ ꯅꯤꯡꯁꯤꯡꯍꯧꯕ ꯅꯠꯇꯅ ꯅꯪꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯁꯣꯟꯖꯩ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯅꯥꯅꯁꯨ ꯇꯥꯗꯕ ꯃꯑꯣꯡꯗ ꯁꯅꯥꯅ ꯀꯞꯄ ꯎꯔꯒ ꯃꯍꯥꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯜꯂꯛꯂꯤꯕꯗꯤ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛꯇꯨꯅꯤ꯫ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯈꯜꯂꯕꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯗꯦ꯫ ꯁꯅꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯔꯒ ꯁꯦꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥ ꯆꯤꯡꯈꯩꯒ ꯒꯥꯔꯤ ꯊꯧꯕ ꯌꯥꯕ ꯊꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯏꯔꯦꯟꯖꯅ ꯁꯪꯒꯣꯏ ꯃꯆꯤꯃꯗ ꯈꯥꯝꯂꯝꯂꯒ ꯇꯨꯃꯤꯟ ꯆꯪꯂꯛꯏ꯫ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯣꯡ ꯍꯥꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯂꯩꯅꯥꯁꯨ ꯊꯣꯡꯖꯜ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯅ ꯁꯅꯥꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯥꯏꯔꯒ ꯃꯅꯥꯇꯣꯟ ꯐꯠ ꯃꯦꯟꯁꯤꯜꯂꯤ ꯂꯩꯅꯥꯗꯣ꯫ ꯁꯅꯥ ꯈꯥꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯏ꯫ ꯂꯩꯅꯥꯁꯨ ꯃꯅꯝꯗꯨꯒ ꯌꯨ ꯊꯛꯂꯛꯂꯦ ꯈꯪꯕꯗꯒꯤ ꯃꯈꯣꯡ ꯀꯥꯇꯨ ꯀꯥꯔꯟ ꯊꯥꯡꯂꯒ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯝꯂꯒ ꯈꯪꯍꯧꯗꯦ ꯁꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯗ ꯍꯩꯕꯤ ꯂꯩꯅꯥꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯋꯣꯏꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯇꯥꯟꯖꯥꯗꯣ ꯂꯥꯛꯂꯕꯣꯏ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ꯫ ꯀꯔꯤꯒꯤꯁꯨ ꯇꯥꯔꯨꯅꯤ, ꯃꯥꯇꯅ ꯈꯟꯖꯕꯅꯤ, ꯃꯥꯇꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯨꯅ ꯌꯦꯡꯂꯤꯕ ꯌꯦꯛꯅꯕꯤꯅꯤ꯫ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯍꯥꯏꯒꯦ ꯈꯜꯂꯕꯁꯨ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯤ꯫ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯐꯣꯡꯗꯣꯛꯂꯒ ꯃꯤꯔꯥꯏꯕꯤ ꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯕꯤꯗꯅ ꯑꯗꯨꯃꯛ
ꯂꯥꯞꯊꯣꯛꯅꯈꯤꯒꯗ꯭ꯔꯥ ꯁꯤ ꯈꯟꯕꯗꯒꯤ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯅꯐꯝꯗ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯛꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯥꯎꯖꯔꯨꯕ ꯊꯃꯣꯏꯁꯤꯅꯗꯤ ꯅꯉꯣꯟꯗ ꯂꯨꯞꯆꯈꯤꯕꯅ ꯏꯇꯧꯅꯗꯤ ꯅꯐꯝꯗ ꯀꯌꯥꯔꯛ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯖꯤꯛ ꯐꯥꯎꯕ ꯈꯪꯕꯤꯔꯛꯇ꯭ꯔꯕꯗ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯂꯛꯆꯕ ꯃꯤꯄꯥꯏꯖꯕ ꯐꯥꯎꯖꯩ꯫ ꯌꯨ ꯄꯨꯝꯒꯩ ꯉꯥꯎꯔꯛꯂꯕꯁꯨ ꯃꯄꯥ ꯂꯩꯕꯒꯤ ꯂꯥꯎ ꯈꯣꯡ ꯇꯧꯗꯅ ꯇꯨꯃꯤꯟ ꯆꯪꯉꯛꯂꯤꯕ ꯅꯨꯄꯥꯗꯣ ꯇꯔꯪ ꯑꯃꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯣ ꯁꯠ ꯂꯧꯊꯣꯛꯄꯤꯔꯒ ꯃꯅꯥꯛ ꯇꯝꯅ ꯐꯝꯊꯔꯛꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯗꯤ ꯂꯥꯎꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯁꯤꯒꯤ ꯊꯋꯥꯏꯅꯁꯨ ꯂꯩꯅꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯗꯨ ꯂꯩꯅꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯁꯅꯥꯒꯤ ꯍꯨꯃꯥꯡꯅ ꯅꯞꯂꯕ ꯐꯨꯔꯤꯠꯇꯣ ꯃꯈꯨꯠꯅ ꯅꯥꯝꯂꯒ ꯇꯞꯅ ꯂꯧꯊꯣꯛꯄꯤꯌꯦ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯣꯏꯕ ꯑꯦꯅꯥꯇꯣꯃꯤꯗꯨ ꯌꯦꯡꯂꯒ ꯃꯃꯣꯟꯀꯁꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯑꯗꯨꯝ ꯇꯨꯝꯂꯤ꯫ ꯂꯩꯅꯥꯁꯨ ꯅꯛꯁꯤꯟꯕ ꯐꯪꯖꯕꯗ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛꯀꯁꯨ ꯂꯥꯝꯗꯨꯅ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯤ ꯁꯔꯠ ꯑꯣꯏꯕꯒꯤ ꯄꯥꯛ ꯍꯦꯛ ꯂꯧꯊꯣꯛꯄ ꯉꯝꯗꯦ꯫ ꯂꯩꯅꯥ ꯃꯃꯣꯟ ꯅꯣꯛꯂꯒ ꯉꯥꯛ ꯈꯟꯖꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯅꯥꯎꯗꯒꯤ ꯌꯦꯡꯂꯤꯕ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯛ ꯁꯥꯛꯄ ꯃꯈꯩ ꯂꯩꯅꯥꯗ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯏꯃꯨꯡꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯐꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯂꯥꯈꯠꯂꯒ ꯇꯝꯊꯤꯅ ꯍꯥꯠꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ꯫ ꯐꯥꯊꯕ ꯉꯝꯃꯛꯇ꯭ꯔꯕꯗ ꯑꯁꯥꯎꯕꯗꯣ ꯌꯨꯝꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯦ꯫ ꯌꯨꯝꯕꯤ ꯃꯈꯣꯡꯁꯤꯡꯗꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯆꯥꯛꯈꯨꯝꯗ ꯂꯩꯅꯔꯝꯕ ꯀꯤꯁꯣꯔꯒ ꯔꯥꯁꯤꯒꯗꯤ ꯄꯥꯈꯠꯈꯤꯗꯨꯅ ꯔꯥꯁꯤꯅ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯏꯕꯦꯝꯃ, ꯖ꯭ꯋꯥꯔ ꯌꯥꯝꯅ ꯀꯟꯅ ꯍꯥꯔꯤꯅꯦꯍꯦ, ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯌꯨꯀꯣ, ꯇꯨꯍꯟꯕ ꯐꯠꯇꯦ꯫ ꯂꯩꯅꯥꯁꯨ ꯃꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯏ꯫ ꯃꯆꯤꯟꯗ ꯆꯣꯉꯥ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯨꯛꯊꯒꯦ ꯇꯧꯔꯛꯄꯗ ꯃꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯕꯣꯝ ꯂꯥꯎꯅ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯁꯨ ꯐꯃꯨꯡꯅꯒ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯉꯛꯄꯅꯦ꯫ ꯃꯀꯣꯛ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯄꯗ ꯂꯩꯅꯥꯅ ꯃꯉꯣꯟꯗ ꯎꯞꯁꯤꯜꯂ ꯂꯩꯔꯝꯕꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯤꯁꯥꯒ ꯄꯨꯟꯍꯜꯂꯒ ꯂꯥꯎꯔꯛꯏ꯫ ꯅꯃꯥꯏ ꯃꯊꯤꯕꯣꯡ, ꯃꯤꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯅꯪ ꯀꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯅꯣ? ꯁꯤ ꯍꯥꯏꯔꯒ ꯐꯨ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯁꯥꯎꯅ ꯂꯩꯅꯥꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ꯫ ꯂꯩꯅꯥꯁꯨ ꯋꯥꯈꯜ ꯑꯣꯏꯍꯧꯗ ꯁꯅꯥꯒꯤ ꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯎꯠꯁꯤꯜꯂꯝꯕꯅꯤ꯫ ꯆꯩꯅꯥꯈꯣꯜꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ! ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯍꯧꯗꯣꯛꯈꯤꯕꯅ ꯔꯥꯁꯤꯈꯣꯏꯁꯨ ꯇꯨꯁꯤꯜꯂꯕ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗ ꯀꯤꯁꯣꯔꯒ ꯔꯥꯁꯤꯒꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯁꯅꯥ ꯐꯃꯨꯡ ꯃꯊꯛꯇ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯅꯥꯅ ꯀꯥꯡꯊꯣꯜ ꯃꯆꯤ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯇꯨꯔꯝꯂꯦ꯫ ꯔꯥꯁꯤ ꯄꯥꯈꯠꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯁꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯂꯩꯅꯥꯒꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯄ꯭ꯔꯄꯞ ꯊꯨꯅ ꯌꯦꯡꯕꯤꯔꯛꯏ꯫ ꯀꯤꯁꯣꯔ ꯃꯆꯥꯅꯨꯄꯥꯒꯤ ꯅꯥꯛꯇ ꯈꯪꯁꯥꯎ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯡꯅ ꯍꯤꯞꯂꯤꯕ ꯃꯆꯥꯕꯨ ꯃꯈꯣꯡ ꯅꯥꯝꯃ ꯄꯥꯏꯔꯒ ꯁ꯭ꯔꯣ ꯂꯥꯛꯇꯅ ꯐ꯭ꯂꯣꯔ ꯃꯈꯥꯗ ꯆꯤꯡꯊꯩ꯫ ꯅꯥꯀꯟꯗꯒꯤ ꯂꯩꯔꯝꯕ ꯆꯩꯇꯨꯞ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯌꯥꯡꯂꯦꯟꯗꯨꯗ ꯍꯦꯛꯇ ꯀꯟꯊꯔꯛꯏ꯫ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯀꯟꯊꯔꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯔꯥꯁꯤ ꯂꯩꯅꯥ ꯑꯃꯠꯇ ꯈꯥꯝꯕ ꯂꯥꯛꯄ ꯅꯪꯍꯧꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗ ꯂꯦꯞꯂꯤꯕ ꯂꯩꯁꯤꯗꯤ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯀꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯁꯅꯥꯁꯨ ꯆꯩꯐꯝ ꯃꯌꯥꯝꯗꯨꯅ ꯃꯁꯥꯒ ꯑꯅꯥꯕ ꯐꯥꯎꯔꯕꯁꯨ ꯃꯄꯥꯅꯤ ꯈꯜꯂꯒ ꯈꯨꯠꯃꯛꯇꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯌꯨꯒ ꯉꯥꯎꯔꯨꯕꯒꯤ ꯃꯀꯣꯛꯁꯨ ꯂꯩꯈꯥꯏꯔꯕꯅꯤ꯫ ꯆꯩꯅꯥ ꯃꯔꯛꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯥꯞꯇꯛꯅ ꯎꯔꯛꯏ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ꯫ ꯏꯔꯥ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯅ ꯁꯛꯇꯝꯗꯨꯕꯨ ꯂꯥꯛꯁꯤꯜꯂꯒ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯒ ꯃꯥꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯃꯣꯟꯗꯣ ꯅꯣꯡꯂꯛꯏ꯫ ꯐꯨꯕꯒꯤ ꯆꯩꯅꯥꯈꯣꯜꯁꯨ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯂꯛꯄꯒꯤ ꯂꯥꯡꯇꯛꯅꯕꯅ ꯆꯩꯅꯥ ꯃꯔꯛꯇꯨꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯈꯨꯠꯆꯣꯏꯁꯤꯡꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯂꯩꯁꯤꯒꯤ ꯊꯋꯥꯏꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯁꯅꯥꯕꯨ ꯆꯩꯅꯥꯈꯣꯜ ꯄꯥꯍꯟꯗꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝꯅ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯃꯍꯥꯛꯇꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯣꯜ ꯑꯣꯏꯈ꯭ꯔꯕꯤꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯏꯪ ꯇꯞꯂꯕꯤ ꯃꯥꯒꯤ ꯂꯩꯁꯤꯗꯨ ꯅꯠꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯁꯥꯏꯑꯣꯟ ꯇꯧꯔꯝꯂꯕꯁꯨ
kuina mit mangda sakpham kaidana nokmiba mai thongaduna lepangam silaktre mamittagi I chenthaba horaklabada taibang miyoiba singbu minungsi poklaktre nungsi heitana hatningbagi wakhal phaurai sanabu phoriba kisorda mamit khani yenglaga akoibada tamthina tamnaba horakle mayum nikpada nattana sanagi leiriba upo kangtholda chingba pre haiduna nomlei thangnaba ka singda sirangdagi yamna kanna na hebagi maongda makhol tahallei yena khadasu khongji siba angang kayana akiba khunokta no kheduna kochen chelaga sanabagi makholna maikei pombani lammi rasi kiduna mapuribagi manakta khangjing jangsali kishor machanupa bhugi haina thangat lamba chaitupto makhada thadakhraga kina pitmangda leiriba upududa yengli leinadi kaigumba khara masana phawrabani dubu mangonde henjilakpa ngammoidabanina thongnau paliba adomda lona yengaklaga usittana noglei laisigi pendraba thawai mirelduna leinada khudom bisinglaga yengi rasi hoigi mitmangda oina chongsilaktuna kihallei adobu mikuptuda matik mayai chelaba imungi ima laimren sidabi ipa sana mahi anina sawraktuna akan bachairak pirakpadagi masa pomba maina chak thekpagi machet khamdeklaga mafamdudagi kuina lei thabangamdana swai magre rasidi kiman mana ching khaibogum niklaga gyan mentada tarang chatna leimai da haitharai tanjaduda kadomdagi no khangauda butkok chawbido phut phausilaklaga rasibu leimai da yodringida makut tingthoktuna ngakpikre mahaki sakti sizinaraga leiramliba taramliba khonjel pumba laksilaga tapna ingthana bohotnarami matungda inarakpa charang anidusu panakta pan chongsilaklaga loina lepnare khara karan tabi leitrabina huran mit yinglaga kokchawbigi nakongda chirol tori but leitrabina nangi hosiki acting dudi Korean drama daga tauba hero and heroine tumamdai da ngakpibagi sinma tek tumak nemi mitak sangsang ukrise nawase oina kangi haida kai nang nanubisi oina kalisa kaigino kok thadoko chala saida nawase hana kaluso but kokchaw bisu rasibi phat thadok lamaga sanai manakta changsilai adubu nang hodre leina na khongkap kharse khan khibana leimai da turiba sanagi managanda pairaga tapna ga khatpikre sana asuki matik leina putukutchaba hangoiba phawrei dubu mapa mama leibanina wangang thokpadi yada China kor singduga kha chiklaga khangle laisibu nungsibagi mayaina milu ani maksu mapi ira chelami kapning lauraba thamoida maga khai phenon khalakpada but samsami ga leitrawiga makhoi ahum maya I higatlaga noktuna leirami khangprek khangna mamit chaphumuk lauthoklaga makhoi ahum na yenglei but kokchawi su nokmi yengla leirami chingkai subut ahum duna hairambagi matung inaraga khonglei thuna chelakpani sanagi ka yorakpada hokot pangamdana leiramliba sanabu uraga leinagi mateng pangbo aina prabab chensilei sanasu chingkai lakpo ubada khradi harause magi pambumda pairiba leinagi khuttuda mamit khani yengaklaga thadokhinaba tori leinasu kisurigi mamangda ing tapchabi saduna tapna thadokre rasi su wakhal tarakpaga machai manak changsilaktuna konkhatpirei ngayaki matung kisor hoi su thokre rasiga leinagana chakhumde higa yeinaba ising thangatli chingkhaina makhoi loina thokrabada sora mapi ma hondokla hangai kamai torino napana suksa thina phuramisina nangbu ngasai di kaisu toroi khangaloi haraga changkidaina aduga pungpop popa leiramme sanado saunina khumei masi kai khangdabi nupisina thokan mangakdani ai mabu yam waroi mangdasu leisi urami leisi haidi kana sanang hai ki haidok luraga gyan tarakpada chingkhai da wafam se lotli haiba ningsingai chingkhai di chingnana adum hangakli leisi hai sikana no thuna hairo kana nate se aigi chimbal da leiramba mingni ado chaka charabo nangbo o adumai tawboire asu kuina tinarakpose engonda walotpa chimbada leiba mingna te adu thamoidagi thorakpa mingni thamde mi itaw nangbo nupi amata su koidaba aina kamaina thamoida ming lotla thamdoina nupige luna tinaramba imanabi amagi mamingni phazadra phazadi hangbanati aina hangi su khum leisi kanano imanabi ni sungna nate na manabi mane mi nangbo
ꯅꯪ ꯑꯗꯨꯃꯥꯏ ꯂꯣꯠꯇ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯃꯈꯥ ꯇꯥꯅ ꯄꯨꯜꯂꯒꯨꯝꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯅꯪꯉꯣꯟꯗ ꯁꯦꯡꯅ ꯂꯣꯏ ꯂꯤꯕꯅꯤꯀꯣ ꯑꯣ ꯑꯗꯨꯃꯥꯏ ꯇꯧꯕ ꯑꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯀꯤ ꯃꯔꯤꯁꯦ ꯆꯤꯡꯈꯩ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯁꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯔꯣꯠꯄ ꯃꯌꯥꯝꯁꯦ ꯊꯝꯅꯤꯡꯗꯨꯅ ꯊꯝꯕ ꯅꯠꯇꯦ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯊꯣꯛꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯇꯅ ꯑꯗꯨꯃꯛ ꯊꯝꯈꯤꯕ ꯄꯥꯝꯕꯅꯤ ꯆꯤꯡꯈꯩꯁꯦ ꯑꯅꯝ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯈꯨꯝꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯌꯨꯝꯁꯤꯗꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯅꯤꯡꯗꯦ ꯆꯤꯡꯈꯩꯗ ꯇꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗꯗꯤ ꯂꯤꯒꯦ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯃꯇꯥꯡꯅ ꯃꯇꯝꯗ ꯌꯥꯗꯕꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯗꯕꯅꯤ ꯑꯩꯒꯤꯁꯨ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯃꯣꯏꯗ ꯃꯩꯒꯤ ꯆꯤꯡꯒꯨꯝ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯈꯣꯜꯁꯤꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯏꯇꯣꯝꯇ ꯇꯥꯖꯗꯨꯅ ꯈꯥꯡꯂꯤꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯂꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗ ꯎꯏꯁꯤꯜꯂꯒ ꯐꯥꯖꯤꯜꯂꯤ ꯁꯅꯥꯒꯤ ꯃꯇꯧ ꯎꯔꯒ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯕꯨꯠ ꯑꯍꯨꯝꯗꯨꯁꯨ ꯋꯥꯔꯤ ꯇꯥꯔꯤꯕꯅꯤ ꯁꯥꯗꯅ ꯄꯤꯒ ꯇꯨꯞ ꯇꯨꯞ ꯁꯤꯟꯊꯔꯒ ꯇꯥꯔꯝꯃꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯂꯩꯇ꯭ꯔꯕꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯂꯩꯇ꯭ꯔꯕꯤꯁꯨ ꯈꯪꯗꯦ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏ ꯀꯥꯏꯅꯈ꯭ꯔꯖꯥꯠꯅꯣ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯍꯧꯖꯤꯛꯀ ꯂꯩꯔꯝꯕꯗꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔ ꯃꯉꯣꯟꯗ ꯄꯤꯁꯤꯀꯣ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯃꯀꯣꯛꯀ ꯅꯣꯝꯃꯒ ꯄꯤꯁꯦ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯀꯃꯥꯏ ꯇꯧꯕ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯌꯥꯔꯦꯗ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯒ ꯂꯧꯗꯧ ꯁꯔꯨꯛ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯅꯅꯦ ꯀꯣꯟꯅ ꯐꯖꯕ ꯑꯃ ꯊꯤꯔ ꯂꯣꯏꯔꯦ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯑꯗꯣ ꯑꯩꯗꯤ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯞ ꯈꯇꯞꯆꯔꯒ ꯃꯁꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯗꯧꯅ ꯃꯃꯤꯠꯀ ꯇꯔꯥꯎ ꯇꯔꯥꯎ ꯃꯅꯥꯇꯣꯟꯒ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯅꯣꯛꯄꯗꯒꯁꯨ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯕꯅꯦ ꯅꯪꯒꯤ ꯃꯤꯠꯇꯅ ꯃꯥꯇꯪ ꯐꯖꯕ ꯑꯣꯏꯔꯝꯅꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯃꯁꯤꯁꯨ ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯌꯦ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯤ ꯐꯥꯒꯤꯗ ꯏ ꯁꯨꯝ ꯀꯥꯈꯠꯂꯛꯏ ꯁꯥꯎꯅꯤꯡꯅ ꯕꯨꯠ ꯀꯧꯆꯥꯎꯕꯤꯒ ꯂꯩꯇ꯭ꯔꯕꯤꯒ ꯎꯗ꯭ꯔꯤꯉꯩꯗ ꯈꯨꯇꯨꯝꯁꯤꯡꯉꯒ ꯏ ꯀꯥꯕꯗꯣ ꯈꯥꯡꯖꯤꯜꯂꯤ ꯕꯨꯠ ꯀꯧꯆꯥꯎꯕꯤꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯅ ꯑꯁ ꯂꯩꯇ꯭ꯔꯕꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤ ꯀꯥꯏꯅꯕꯁꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯗꯥꯎ ꯌꯥꯝ ꯌꯥꯏꯀꯣ ꯅꯪꯁꯦ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯀꯧꯆꯥꯎꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯣꯜꯂꯤ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯒ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯏꯇꯥ ꯐꯪꯗ꯭ꯔꯒꯅ ꯅꯨꯄꯥ ꯑꯃꯁꯤꯗ ꯏꯕꯥꯅꯤ ꯄꯨꯂꯞ ꯆꯪꯗꯅ ꯅꯝꯗꯅ ꯂꯩꯁꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯑꯗꯨꯕꯣ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯨ ꯑꯁ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯗꯨꯃꯥꯏꯒ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯅꯨꯄꯥ ꯑꯃꯇꯪꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯈꯔ ꯇꯣꯏꯅꯗꯤ ꯈꯠꯅꯗꯧ ꯃꯥꯜꯂꯤ ꯅꯪꯒꯤ ꯃꯆꯤꯡ ꯃꯇꯥꯗꯨꯒ ꯑꯩꯒꯁꯦ ꯂꯣꯏꯅ ꯁꯨꯗꯔ ꯊꯝꯗꯣꯔꯤ ꯄꯣꯠꯅꯤ ꯈꯔꯒ ꯄꯤꯛꯉꯩꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯄꯤꯛꯁꯤꯟꯈꯤꯗꯅ